ꯌꯥꯏ 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 ꯈꯣꯡ ꯌꯥꯎꯗꯕ ꯅꯪꯒꯨꯝꯕꯅ ꯑꯐꯥꯎ ꯑꯁꯨꯛ ꯁꯥꯕ ꯌꯥꯝ ꯋꯥꯖꯥꯎ ꯉꯥꯡꯕ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯅꯤꯃꯛ ꯇꯠꯆꯅꯤ ꯕꯣꯍꯜꯂ ꯑꯣꯀꯦ ꯁꯤꯁꯨ ꯀꯊꯠꯇꯣꯏꯕꯀꯣ ꯑꯃ ꯇꯠꯂꯦ ꯁꯤꯁꯨ ꯀꯊꯠꯇꯣꯏꯕ ꯅꯪꯅ ꯀꯔꯤ ꯅꯪꯅ ꯑꯩ ꯈꯣꯡꯁꯦ ꯀꯛꯑꯦ ꯈꯜꯂꯣꯀꯣ ꯑꯗꯨꯒꯅꯦ ꯑꯩꯁꯦ ꯀꯩꯗꯧꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯀꯔꯤꯝꯇ ꯉꯝꯍꯧꯗ꯭ꯔꯦ ꯈꯜꯂꯣꯀꯣ ꯅꯪ ꯐꯥꯔꯦꯅ ꯑꯗꯨꯒꯅꯦ ꯑꯩ ꯀꯛꯏꯕ ꯈꯣꯡꯗꯨꯒꯤ ꯁꯔꯨ ꯑꯇꯨꯝꯕꯗꯣ ꯑꯗꯨꯗꯨꯅꯅꯦ ꯅꯕꯨꯛꯇꯣ ꯊꯤꯜꯂ ꯊꯣꯛꯑꯦ ꯑꯩꯅ ꯉꯁꯤ ꯁꯤ ꯇꯧꯔꯤꯁꯦ ꯑꯇꯣꯞꯄ ꯗꯤꯖꯦꯕꯜ ꯏꯆꯤꯟ ꯏꯅꯥꯎ ꯀꯌా ꯑꯃꯗꯁꯨꯅꯦ ꯃꯔꯤꯟꯁꯦ ꯐꯤꯡꯅ ꯂꯩꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯁꯣꯏꯅꯥꯏꯌꯦꯅꯀꯣ ꯃꯤꯉꯣꯟꯗꯕꯨ ꯂꯥꯟꯗꯗꯤꯅ ꯀꯩꯁꯨ ꯍꯟꯊꯅ ꯈꯟꯒꯅꯨ ꯉꯝꯃꯦ ꯐꯨꯖꯈꯤꯁꯅꯨ ꯑꯗꯨꯒ ꯍꯟꯗꯤ ꯍꯟꯒꯅꯨ ꯍꯥꯏꯕꯗꯤ ꯃꯅꯤꯡ ꯍꯟꯒꯅꯨ ꯆꯩ ꯆꯥꯔꯒ ꯑꯣꯏꯁꯨ ꯂꯩꯍꯧꯒꯅꯤ ꯁꯤꯔꯁꯨ ꯁꯤꯒꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯦꯝꯄꯨꯇꯤ ꯅꯥꯎꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯑꯩꯅ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃ ꯔꯤꯜꯁ ꯑꯃ ꯊꯥꯒꯠꯄꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯃ ꯍꯥꯞꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯃꯅ ꯐꯔꯛ ꯇꯥꯔꯒ ꯉꯥꯡꯉꯛꯄ ꯑꯗꯨꯗ ꯑꯩꯅ ꯅꯪ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯐꯦꯛ ꯑꯦꯀꯥꯎꯟ ꯁꯥꯔꯒ ꯀꯨꯀꯤꯅ ꯆꯪꯉꯛꯏꯔꯥ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯗꯩꯗꯨꯒ ꯔꯤꯌꯦꯛ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯁꯦꯡꯕ ꯋꯥꯐꯝꯅꯤ ꯑꯩꯅ ꯊꯝꯈꯤꯗꯣ ꯍꯥꯏꯕꯗꯤ ꯑꯩ ꯀꯅꯥꯗꯁꯨ ꯂꯥꯟꯗꯦ ꯂꯥꯟꯕꯁꯨ ꯄꯥꯝꯗꯦ ꯂꯥꯜꯂꯒꯗꯤ ꯂꯥꯜꯂꯦ ꯍꯥꯏꯒꯅꯤ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯐꯤꯕꯝꯁꯦ ꯁꯣꯏꯔꯦ ꯍꯥꯏꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯄꯥ ꯊꯣꯛꯇꯕ ꯑꯗꯨꯒ ꯍꯥꯟꯅꯗꯩꯁꯨ ꯅꯨꯄా ꯊꯣꯛꯂꯛꯇꯕ ꯃꯤꯁꯛꯇꯨꯗꯤ ꯅꯠꯇꯦ ꯑꯩꯅ ꯁꯣꯏꯗꯕꯤꯗ ꯁꯣꯏꯔꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯀꯔꯤꯒꯨꯝꯕ ꯑꯂꯥꯟꯕ ꯊꯥꯗꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯈꯣꯡ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯟꯕꯤꯔꯦ ꯎꯕꯤꯔꯦꯀꯣ ꯈꯣꯡ ꯑꯁꯤꯗꯤ ꯁꯣꯏ ꯈꯣꯡ ꯅꯥꯝꯃꯗꯤ ꯌꯥꯎꯗ꯭ꯔꯦ ꯆꯨꯝꯃꯦ ꯃꯁꯤ ꯇꯥꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕꯤ ꯑꯩꯒꯤ ꯊꯧꯅꯥꯁꯦ ꯂꯩꯖꯩ ꯍꯥꯏꯅ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯕꯤꯗ ꯁꯣꯏꯔꯦ ꯑꯗꯨꯗ ꯍꯥꯏꯔꯒꯗꯤ ꯍꯣꯏ ꯈꯣꯡꯗꯣ ꯌꯥꯎꯗ꯭ꯔꯕꯅꯤ나 ꯆꯦꯟꯕ ꯇꯥꯟꯅꯕ ꯉꯝꯃꯣꯏ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯁꯤꯀꯣ ꯑꯗꯨꯅ ꯐꯨꯔꯝꯃꯒ ꯆꯦꯟꯈꯣ ꯑꯗꯨꯗꯤ ꯏꯂꯥꯏ ꯂꯥꯏꯔꯦꯀꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯑꯩꯅꯁꯨ ꯐꯪꯅꯔꯕ ꯑꯗꯨꯒ ꯅꯝꯅꯔꯕ ꯃꯗꯨꯏꯗꯤ ꯑꯩꯁꯨ ꯑꯔꯣꯏꯕ ꯊꯋꯥꯏꯁꯦ ꯌꯥꯎꯔꯤꯕ ꯃꯈꯩ ꯍꯛꯆꯥꯡꯁꯦꯀꯣ ꯑꯗꯨꯒꯨꯝꯕ ꯄꯥꯡꯒꯅꯤꯅꯅꯦ ꯌꯥꯎꯔꯤꯕ ꯃꯈꯩꯗꯤꯀꯣ ꯁꯤꯗ꯭ꯔꯤ ꯐꯥꯎ ꯄꯥꯝ ꯑꯣꯏꯕ ꯃꯩꯇꯩ ꯏ ꯑꯁꯦꯡꯕ ꯑꯃ ꯑꯣꯏꯕꯩꯀꯣ ꯑꯗꯨꯒꯤꯗꯣ ꯆꯞ ꯆꯥꯕꯤ ꯌꯥꯎꯔꯛꯏ ꯑꯗꯨꯅ ꯃꯗꯨ ꯈꯛꯇꯪ ꯈꯪꯍꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒꯅꯦ ꯑꯩꯅ ꯁꯣꯏꯔꯕ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯒꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯂꯥꯜꯂꯦ ꯍꯥꯏꯒꯅꯤ ꯃꯁꯤꯃꯇꯪꯒꯤ ꯃꯇꯥꯡꯗ ꯑꯩ ꯁꯦꯡꯗꯣꯛꯆꯕꯅꯦꯕ ꯍꯥꯏꯕꯗꯤ ꯐꯨꯔꯝꯃ ꯆꯦꯟꯈꯣ ꯑꯗꯨꯒ ꯐꯪꯉꯗꯤ ꯇꯁꯦꯡꯅ ꯊꯠꯀꯅꯦꯕ ꯑꯩꯗꯤꯀꯣ ꯑꯗꯨ ꯃꯇꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯙꯞ ꯇꯧꯁꯤꯟꯕꯤꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯅ ꯍꯥꯏꯁꯦ ꯃꯌꯥꯝꯗ ꯇꯥꯍꯜꯂꯛꯀꯦ ꯃꯌꯥꯝ ꯇꯥꯕꯤꯌꯨꯀꯣ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯇꯥꯎꯀꯣ ꯋꯥꯖꯥꯎ ꯉꯥꯡꯕꯁꯦ ꯇꯟꯗ꯭ꯔꯣ ꯍꯥꯏ ꯃꯥꯅ ꯑꯩꯉꯣꯟꯗꯀꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯁꯦ ꯃꯌꯥꯝ ꯀꯣ ꯋꯥꯖꯥꯎ ꯉꯥꯡꯕꯁꯦ ꯇꯟꯗ꯭ꯔꯣ ꯅꯪ ꯂꯥꯜꯂꯕꯅꯤ ꯅꯪ ꯋꯥꯍꯩꯗ ꯍꯥꯏ ꯑꯩ ꯋꯥꯍꯩꯗ ꯂꯥꯜꯂꯦ ꯁꯤꯅꯤ ꯃꯥ ꯀꯔꯝꯕ ꯑꯦꯡꯒꯜꯗ ꯃꯥ ꯃꯊꯧ ꯇꯥꯗꯅ ꯆꯪꯉꯛꯏꯅꯣ ꯑꯩ ꯈꯪꯗꯦꯀꯣ ꯃꯣꯏꯒꯤ ꯅꯦꯆꯔꯁꯦ ꯀꯨꯀꯤ ꯀꯧꯕ ꯖꯥꯠꯁꯤꯒꯤ ꯅꯦꯆꯔꯁꯦ ꯑꯩ ꯌꯥꯝꯅꯀꯣ ꯁꯥꯎꯅꯤꯡꯗꯅꯅꯤ ꯉꯁꯤ ꯑꯩꯅ ꯄꯜꯂꯛꯏꯁꯦ ꯅꯪ ꯂꯥꯜꯂꯕꯅꯤ ꯅꯪꯒꯤ ꯋꯥꯍꯩꯗ ꯅꯪ ꯐꯨꯅꯤꯡꯗꯦ ꯅꯪꯕꯨ ꯐꯨꯔꯒ ꯀꯔꯤ ꯀꯥꯟꯅꯩ ꯑꯠꯆꯥ ꯅꯪ ꯑꯩ ꯐꯨꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯕ ꯌꯥꯏ ꯈꯣꯡ ꯌꯥꯎꯗꯕ ꯅꯪꯒꯨꯝꯕꯅ ꯑꯐꯥꯎ ꯑꯁꯨꯛ ꯁꯥꯕ ꯌꯥꯝ ꯋꯥꯖꯥꯎ ꯉꯥꯡꯕ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯅꯤꯃꯛ ꯇꯠꯆꯅꯤ ꯕꯣꯍꯜꯂ ꯑꯣꯀꯦ ꯁꯤꯁꯨ ꯀꯊꯠꯇꯣꯏꯕꯀꯣ ꯑꯃ ꯇꯠꯂꯦ ꯁꯤꯁꯨ ꯀꯊꯠꯇꯣꯏꯕ ꯅꯪꯅ ꯀꯔꯤꯕ ꯕꯣꯏꯅꯥꯎ ꯒꯥꯡꯇꯦ ꯑꯣꯀꯦ ꯕꯣꯏꯅꯥꯎ ꯒꯥꯡꯇꯦ ꯅꯪꯅ ꯁꯤꯁꯨ ꯀꯊꯠꯇꯣꯏꯕ ꯋꯥꯎ ꯊꯥꯒꯠꯂꯦ ꯑꯗꯨꯒ ꯀꯩꯗꯧꯗꯣꯏꯕ ꯇꯥꯁꯤꯀꯣ ꯃꯌꯥꯝ ꯅꯉꯛ ꯅꯠꯇ꯭ꯔꯒ ꯅꯀꯣꯛ ꯑꯃꯨꯛ ꯊꯨꯒꯥꯏꯕꯤꯅꯤ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯠꯆꯥ ꯀꯣꯛꯁꯨ ꯉꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯒꯦ ꯍꯣꯏ ꯐꯔꯦ ꯑꯩ ꯈꯨꯝꯃꯛꯀꯦꯀꯣ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯈꯨꯝꯃꯛꯀꯦ ꯑꯁꯨꯛ ꯌꯥꯝ ꯀꯟꯅ ꯁꯥꯕ ꯇꯠꯆꯅꯤ ꯆꯤꯟꯗ ꯃꯤ ꯁꯤꯕꯅꯤꯀꯣ ꯆꯤꯟꯗ ꯃꯤ ꯁꯤꯕꯅꯤꯀꯣ ꯍꯥꯏꯀꯣ ꯑꯗꯨꯗ ꯑꯩꯅ ꯈꯨꯝꯕꯁꯦ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯤꯕꯣ ꯂꯥꯛꯑꯣꯅꯦ ꯑꯅꯤꯃꯛ ꯊꯥꯗꯠꯄꯤꯔꯣꯅꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯀꯣꯃꯦꯟ ꯔꯤꯄ꯭ꯂꯥꯏ ꯄꯤꯁꯤ ꯌꯥꯕ꯭ꯔꯦꯀꯣ ꯑꯩ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯃꯌꯥꯝ ꯁꯤꯡꯅ ꯅꯪꯒꯤ ꯃꯊꯤꯕꯣꯡ ꯃꯔꯤꯜꯗꯣ ꯁꯦꯒꯥꯏꯈ꯭ꯔꯅꯤ ꯏꯕꯨꯡꯉꯣ ꯁꯤ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯤꯁꯤ ꯌꯥꯏꯀꯣ ꯑꯩꯒꯤ ꯁꯞꯄꯣꯔꯠꯇꯨꯁꯨ ꯀꯌꯥꯝ ꯂꯩ ꯏꯁꯥꯅ ꯈꯪꯉꯤ ꯑꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯪꯒꯤꯅꯦ ꯑꯩꯅ ꯆꯦꯛ ꯇꯧꯕꯁꯦ ꯐꯥꯔꯁꯇ ꯁꯨꯃꯥꯏꯅ ꯐꯣꯇꯣꯁꯦ ꯂꯩꯔꯦꯀꯣ ꯅꯪꯒꯤ
ꯃꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯅꯪꯅ ꯋꯤꯗꯤꯟ ꯍꯞꯇꯥ ꯑꯅꯤꯀꯣ 2 weeksꯇ ꯅꯪꯒꯤ ꯐꯣꯇꯣꯁꯦ ꯑꯃꯨꯛ ꯁꯤ ꯅꯨꯄꯤꯁꯤꯒꯤ ꯊꯝꯈ꯭ꯔꯦꯀꯣ ꯁꯤ ꯍꯣꯏ ꯇꯥꯠ ꯅꯪ ꯐꯣꯇꯣ ꯊꯝꯖꯤꯜꯂꯦ ꯃꯤꯒꯤ ꯑꯗꯨ ꯅꯪ ꯅꯁꯥꯒꯤ ꯑꯁꯦꯡꯕ ꯅꯪ ꯅꯁꯥ ꯀꯅꯥꯅꯣ ꯐꯥꯎ ꯇꯥꯛꯄ ꯉꯝꯗꯦ ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯌꯥꯎꯗꯦ ꯍꯥꯏꯕꯗ ꯅꯪꯁꯦ ꯀꯅꯥꯅꯣ ꯑꯩꯗꯤ ꯗꯥꯏꯔꯦꯛꯅꯤ ꯊꯣꯛꯏꯁꯦ ꯑꯩꯅꯤ ꯁꯤꯁꯦ ꯁꯤꯅꯤ ꯍꯥꯏꯅ ꯈꯣꯡꯖꯥꯎꯒꯦꯔꯥ ꯆꯥꯎꯔꯣꯏꯒꯦꯔꯥ ꯅꯪꯗꯤ ꯂꯣꯠꯂꯒ ꯑꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯀꯣꯃꯦꯟꯗꯁꯨ ꯈꯔꯅꯤ ꯂꯩ ꯊꯤ ꯐꯪꯈꯤꯗ꯭ꯔꯦ ꯉꯥꯡꯈꯤꯕ ꯋꯥꯁꯦ ꯍꯣꯏ ꯆꯨꯝꯗ ꯆꯤꯟꯅ ꯁꯤꯕꯅꯦ ꯍꯥꯏꯁꯦ ꯅꯪꯅꯦ ꯉꯥꯡꯈꯤꯕ ꯋꯥꯗꯣ ꯂꯦꯞꯄ ꯉꯝꯗꯅꯈꯩ ꯃꯥꯡꯈ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯒꯤ ꯃꯊꯛꯇ ꯚꯤꯗꯤꯑꯣ ꯁꯦꯝꯃ ꯊꯥꯗꯣꯔꯛꯎꯅ ꯅꯪ ꯑꯣꯄꯦꯟ ꯑꯗꯨꯒ ꯆꯦꯂꯦꯟꯖ ꯊꯝꯕꯩ ꯃꯑꯣꯡꯗ ꯊꯥꯗꯣꯔꯛꯎꯗꯅ ꯁꯝꯅꯗꯒꯤ ꯏꯝꯐꯥꯜ ꯑꯗꯨꯒ ꯁꯤꯇꯤ ꯃꯅꯨꯡꯗ ꯆꯤꯡꯗ ꯂꯨꯝꯃ ꯂꯩꯕ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯁꯤꯇꯤ ꯃꯅꯨꯡꯗꯀꯣ ꯚꯥꯞ ꯇꯥꯏꯀꯣ ꯇꯝꯗ ꯆꯪꯕ ꯉꯝꯗꯕ ꯃꯩꯇꯩꯕꯨ ꯁꯣꯛꯄ ꯐꯥꯎ ꯉꯝꯗꯕ ꯑꯁꯣꯟ ꯑꯔꯥꯛ khara sing chanba lakpa tumningai da khara changa kapsilamba asona rakta tauba aduga chingdagi bunker sahar lumma kapa yana support tauba maduna tana karamba matik yaurige ba noina changaga maitai da tuhawna ba sokpa ngambagi amta hairone chumda aduga nangna noina manipur aise assam haide keino khangma noina kokto yaupra atopa state ama kam chawi hamra assam ja maitai kam tai khangbra aduga khwai maru ibane aina sida akhona leije khundar ja assamese ka imana ba singja anamba assamese kata maitai macha thokringa ne moina hana namu tolo lo singhani bungo nang nagaland kai ka loi la madung assam le yaudoi ba manipur du phauda atin wa da lo lei ba nei nang ngai on da du ta chani ai ba ai manipur la ni tu hauna bo sokpo ngamon ai sokringa da ni kya no nang sokko da khangbra ai gi doctor isi naw kya ama ai gi thro da lepa lei khangbra khara manane ai gi khong se na me yaw do se masi se ai khoi ai yam ai lei ai khoi se nang gi khong do mang ni khallo hai ado di na sana khara bhap to ta ai gi for da lei se ado nang ai sokko songma mamaro nang na hujiki kai gum nang hai bu word to khong kak pa do pare nang se khong se ka o se yar nang na khong se ka ai na kai khong khut se grak ta ha ba ga dum yin chin lei do ri bungo gang te pang te kuki sak tha thi asi ba ai wa thingang do nang ngai do kai no ha ka do dai na kan na thau sa ra ge ai ngon da comment ai ngon da bad react to ko dai ne react to ne usi thoi do to ko no phibam cha tra ga sa kari ne ne khallo ra ge nang ai se yam lai na phu gani yam lai na khong ye thadat ba ngam gani kan bro sana pot ro angang ma sa ro chen ba khak ta ngam dai wa ne jam nang na kyam kau dui ba suna ba ne maru de ko ana nang gi wari da yam nok ning ne adu ai wa ma ai nang na ne kai ko mai se pha ra ga ko nang phu da ngam ma ga nang na khong je ka e khalo ba ko nang di kak pa gi sai na khon phang diri ba mi sang ne ai di ne khong je tat khra ga ne các khởi các bùng mà các cần ngặt và say na còn tầm bấm mi xin chú khút chú này vô chú tía lại cái khút chú bao sắm nhà đâu mi khang à bà ya chú này cha bao ngầm rồi này cặp nô mà cái adu mà face là lạc mi awa bây giờ kem khai khang bà adu nâng nằm cái cặp bữa này không được tháo được cái say na khang anh này khang ngầm cái đâu là nâng ngầm mọi bà khang à bà gan tai có adu nâng đi pura physically fit lại cái adu mà thi ngang nó sắc pháo út bao ngầm này cái comment nó muốn lót kịp đó adu nó cookie cái nature này khang ba gyan tai ko ina ja nang gi comment je reply da pir ke khan man ne adu gan ne aina ne asoma hai do khra ga subscriber myam na ga ne par ka ai family ne ga pa ga adu nang gu ma ka su le da tat pa thus daw ba kai ko chin ko ya da gi comment taw ra ga youtube ta chang pa khoi da akhoi na pha ba seng dok pa mayang ga su khara hai rak pa adu gum du ga na mi to chak ta na akhoi na lam lap na le ju mai tei ma sen oi ra ga khoi na khut sam ma ga amma to ra ga le pa pu chi ga nang chak lak pa ni ne nang ngai wat ji nan tra adu ai ngon da nang na akan da thau si le do nang do na ikarim da mo lo ti se na ai ta ba nang nei khong ja kai khalo ko adu ga ne ai je ka thau ni khang bra ai na kai ta ngam hong dre khalo ko nang pha re na adu ga ne ai kai bu khong do kai bu khong du gi saru tum mo do adu do na na bu to thil la thon na rin do lo na katat kan ai su ma pham du ga se ni nang bu so hat kan adu ma marin pai ba an putinau ni mai tei I aseng ma marin pai ba kan na siba khut pagi hat pagi nam da siru ga hinga ko mi ne ngon da nang adu gi ne boy nau gang te pang te nang gi adu gi dhap to ai ngon da di sang ro madu na ne ai ne ngasi si tau je atop disable isi ni nau kai ama da na marin je
ꯐꯤꯡꯅ ꯂꯩꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯦ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯁꯣꯏꯅꯥꯏꯌꯦꯅꯀꯣ ꯃꯤꯉꯣꯟꯗꯕꯨ ꯂꯥꯟꯗꯗꯤꯅ ꯀꯩꯗꯧꯉꯩꯁꯨ ꯍꯟꯊꯅ ꯈꯟꯒꯅꯨ ꯉꯝꯃꯦ ꯐꯨꯖꯈꯤꯁꯅꯨ ꯑꯗꯨꯒ ꯍꯟꯗꯤ ꯍꯟꯒꯅꯨ ꯍꯥꯏꯕꯗꯤ ꯃꯅꯤꯡ ꯍꯟꯒꯅꯨ ꯆꯩ ꯆꯥꯔꯒ ꯑꯣꯏꯁꯨ ꯂꯩꯍꯧꯒꯅꯤ ꯁꯤꯔꯁꯨ ꯁꯤꯒꯅꯤ ꯁꯣꯏꯗ꯭ꯔꯒꯗꯤꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯃꯔꯤꯟꯁꯦ ꯀꯌꯥꯝ ꯁꯥꯊꯤ ꯍꯥꯏꯁꯦ ꯃꯩꯇꯩ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯨꯒ ꯗꯤꯖꯦꯕꯜ ꯑꯣꯏꯔꯁꯨ ꯃꯤꯅ ꯎꯁꯤꯜꯍꯟꯗꯕꯗꯣ ꯑꯗꯨ ꯇꯧꯍꯟꯕꯤꯔꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯔꯤꯟ ꯄꯥꯜꯂꯤ ꯑꯩꯈꯣꯏꯁꯨ ꯆꯞ ꯆꯥꯕꯤ ꯏꯁꯥꯒꯤꯅꯦ ꯏꯖꯠꯇ ꯂꯩꯒꯅꯤ ꯍꯥꯏꯗꯣ ꯑꯗꯨ ꯈꯪꯍꯟꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯀꯔꯤꯝꯇ ꯄꯨꯛꯅꯤꯡꯗ ꯁꯣꯟꯊꯕ ꯈꯣꯠꯊꯕ ꯑꯩ ꯀꯔꯤꯝꯇ ꯈꯟꯗꯦ ꯀꯔꯤꯝꯇ ꯍꯥꯏꯗꯤ ꯍꯟꯊꯅ ꯁꯨꯡꯀꯟ ꯀꯟꯗꯦ ꯍꯥꯟꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨꯗꯤ ꯍꯦꯟꯅ ꯀꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤꯅꯦ ꯑꯩ ꯑꯗꯨ ꯑꯁꯦꯡꯕꯒꯤ ꯂꯝꯕꯤꯗꯀꯣ ꯑꯩ ꯑꯔꯥꯟꯕꯗ ꯁꯨꯡꯆꯠ ꯆꯠꯂꯣ ꯂꯥꯜꯂꯒꯗꯤ ꯂꯥꯜꯂꯦ ꯍꯥꯏꯗꯣꯛꯀꯅꯤ ꯁꯤꯝꯄꯜ ꯂꯣꯖꯤꯛ ꯋꯥꯔꯤꯅꯦ ꯀꯩꯗꯧꯕꯒꯤꯁꯨ ꯂꯥꯟꯒꯅꯤ ꯑꯐꯕꯗ ꯆꯠꯁꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯎꯁꯤꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯈꯤꯕꯗꯣ ꯄꯣꯏꯅꯥꯎ ꯀꯥꯡꯊꯦꯝ ꯄꯪꯊꯦ ꯅꯪ ꯃꯣꯏ ꯀꯩꯁꯨ ꯑꯣꯏꯅ ꯈꯟꯗꯦ ꯅꯪꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯗꯣ ꯇꯥꯠ ꯄꯥꯠꯆꯤꯟ ꯑꯃ ꯄꯥꯜꯂꯦꯅ ꯄꯥ ꯉꯥꯡꯉꯅꯨ ꯁꯨꯡ ꯉꯝꯃꯣꯏ ꯅꯪ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯂꯣꯏꯔꯦ ꯁꯤꯗꯗꯤ ꯑꯁꯥꯝꯗꯗꯤ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅ ꯆꯥꯏꯒꯅꯤ ꯑꯗꯨꯅ ꯉꯝꯒꯗꯕ ꯋꯥ ꯉꯥꯡꯉꯨ ꯑꯗꯨꯒ ꯀꯣꯏꯂꯨ ꯂꯣꯠꯀꯅꯨ ꯅꯣꯏꯒꯤ ꯑꯗꯨ ꯅꯦꯆꯔꯗꯣ ꯇꯧꯒꯅꯨ ꯀꯣ ꯃꯩꯇꯩꯗꯤꯀꯣ ꯃꯕꯨꯛꯆꯦꯜꯁꯨ ꯌꯥꯝ ꯐꯕꯅꯤ ꯄꯨꯛꯆꯦꯜꯁꯨ ꯌꯥꯝ ꯆꯥꯎꯕꯅꯤ ꯑꯗꯨꯒꯅꯦ ꯁꯥꯊꯤꯕ ꯀꯥꯟꯗꯁꯨ ꯌꯥꯝ ꯁꯥꯊꯤꯕ ꯑꯗꯨꯅ ꯑꯩꯃꯛꯅꯀꯣ ꯅꯃ ꯌꯥꯎꯗꯕꯁꯤꯅ ꯁꯨꯛ ꯌꯥꯝ ꯁꯥꯊꯤꯔꯒꯗꯤ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯃꯣꯏꯅ ꯀꯌꯥꯝ ꯁꯥꯊꯤꯔꯝꯃꯅꯤ ꯅꯪ ꯅꯁꯥꯅ ꯑꯗꯨꯝ ꯈꯪꯉꯣꯀꯣ ꯑꯗꯨꯅꯅꯦ ꯂꯣꯏꯔꯝꯗꯥꯏ ꯌꯧꯔꯕꯅꯤ ꯅꯣꯏꯒꯤ ꯃꯩꯇꯩ ꯑꯦꯕ꯭ꯔꯤ ꯃꯐꯝꯗ ꯇꯥꯖꯅꯨ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯦꯜꯂꯛꯀꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯀꯣꯆꯤꯟ ꯀꯣꯌꯥꯗ ꯇꯥꯖꯅꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯇꯣꯏꯅꯤ ꯈꯪꯉꯕ ꯑꯄꯨꯟꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯟꯕ ꯁꯛꯇꯝꯅꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯁꯤꯒꯤ ꯃꯦꯁꯦꯖ ꯀꯣꯃꯦꯟ ꯚꯤꯗꯤꯑꯣꯁꯤꯒꯤꯀꯣ ꯑꯩ ꯀꯩꯅꯣꯝꯗꯤ ꯍꯥꯏꯅꯤꯡꯉꯤꯕꯀꯣ ꯑꯩꯒꯤ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖꯇ ꯂꯩꯕꯤꯔꯤꯕ ꯐꯣꯂꯣꯋꯔ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯇ ꯍꯥꯏꯖꯒꯦꯕ ꯑꯩꯈꯣꯏꯁꯦ ꯄꯨꯟꯗ꯭ꯔꯗꯤ ꯃꯤꯅ ꯎꯁꯤꯠꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯌꯦꯡꯊꯤꯅꯕꯁꯦ ꯑꯗꯨ ꯍꯥꯟꯅ ꯑꯣꯏꯈ꯭ꯔꯦꯅ ꯊꯥꯗꯣꯛꯁꯤ ꯅꯨꯡꯁꯤꯅꯅ ꯍꯤꯡꯉꯦ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯥꯈꯤꯕꯗꯀꯣ ꯃꯤꯅꯅꯦ ꯁꯨꯡꯂꯦꯡ ꯂꯦꯡꯍꯟꯕ ꯉꯝꯃꯣꯏ ꯑꯗꯨꯒꯤ ꯁꯛꯇꯝꯗꯣ ꯑꯍꯥꯟꯕ ꯑꯣꯏꯅꯅꯦ ꯎ ꯐꯪꯉꯤꯁꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗ ꯎ ꯐꯪꯉꯤꯅꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯍꯟꯗꯛ ꯄꯨꯔꯥ ꯁꯨꯃꯥꯏꯅ ꯎꯠꯄꯁꯦ ꯃꯁꯤꯅꯦꯕ ꯌꯨꯅꯤꯇꯤꯒꯤ ꯏꯁꯇ꯭ꯔꯦꯡ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯗꯩ ꯅꯠꯇ꯭ꯔꯣ ꯃꯣꯏꯅ ꯍꯧꯖꯤꯛ ꯀꯤꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯈꯩꯅ ꯐꯥꯎꯗ ꯔꯦꯁꯄꯦꯛ ꯇꯧꯔꯛꯏꯁꯦ ꯑꯄꯨꯟꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯥꯡꯕ ꯂꯟꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯄꯨꯟꯁꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯇꯥꯠ ꯄꯥꯠꯀꯤ ꯑꯣꯏꯔꯣꯏꯗꯕꯁꯤꯡꯁꯦ ꯃꯁꯤꯗꯤ ꯃꯋꯥ ꯂꯧꯗꯦ ꯃꯌꯥꯝꯁꯨ ꯃꯋꯥ ꯂꯧꯕꯤꯒꯅꯨ ꯀꯣꯃꯦꯟꯗꯨꯕꯨ ꯗꯤꯂꯦꯠ ꯇꯧꯔꯒ ꯃꯥꯡꯈ꯭ꯔꯦ ꯁꯛꯇꯝ ꯐꯥꯎ ꯐꯖꯅ ꯊꯝ ꯉꯝꯗꯦ ꯑꯗꯨꯒ ꯙꯞ ꯇꯧꯔꯛꯑꯦ ꯈꯣꯡ ꯇꯠꯄ ꯂꯥꯏ ꯑꯅꯤ ꯇꯠꯂꯁꯨ ꯅꯪ ꯂꯣꯏꯁꯤꯟꯒꯅꯤꯕꯨ ꯃꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯀꯣꯃꯦꯟꯁꯤ ꯅꯍꯥꯟꯗꯩ ꯔꯤꯌꯦꯛ ꯇꯧꯕꯗ ꯊꯔꯛꯄꯅꯤ ꯈꯜꯂꯛꯄꯅꯤ ꯈꯜꯂꯛꯄꯅꯤ ꯁꯥꯎꯅꯤꯡꯕꯗ ꯁꯨꯝ ꯍꯦꯜꯂꯛꯄꯒꯤꯅꯤ ꯃꯌꯥꯝꯗ ꯑꯩ ꯃꯦꯁꯦꯖ ꯑꯁꯦ ꯄꯤꯖꯔꯛꯄꯅꯤ ꯀꯣꯃꯦꯟꯁꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯗ ꯀꯩ ꯍꯥꯏ ꯐꯦꯁꯕꯨꯛ ꯄꯦꯖ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯩ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯦꯝꯄꯨꯊꯤ ꯅꯥꯎ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯈꯣꯡ ꯈꯨꯠ ꯁꯣꯛꯈꯤꯕ ꯀꯅꯥꯒꯨꯝꯕ ꯑꯩꯉꯣꯟꯗꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯂꯧꯔꯒ ꯈꯣꯡ ꯈꯨꯠ ꯍꯥꯝꯕꯒꯤ ꯃꯇꯥꯡꯗ ꯍꯥꯞꯄꯒꯤ ꯃꯇꯥꯡꯗ ꯀꯣꯌꯣꯠꯀꯤ ꯑꯗꯨꯒꯨꯝꯕꯒꯤꯁꯨ ꯏꯟꯐꯣꯔꯃꯦꯁꯟ ꯑꯩꯒ ꯄꯥꯎ ꯐꯥꯎꯕꯤꯅꯤꯡꯉꯒꯗꯤ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯐꯣꯂꯣ ꯇꯧꯕꯤꯕ ꯌꯥꯅꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯑꯦꯝꯄꯨꯊꯤ ꯅꯥꯎ ꯍꯥꯏꯅ ꯂꯩꯕꯅꯤ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯂꯣꯏꯁꯤꯟꯖꯔꯒ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯃꯌꯥꯝ